ꯆꯟꯊꯟꯕ ꯁꯨꯗꯣꯛꯏ ꯃꯅꯥꯎꯅꯀꯣ ꯌꯥꯝꯅꯒ ꯑꯩꯅ ꯄꯨꯛꯅꯤꯡ ꯈꯟꯈꯤꯕ ꯑꯃ ꯂꯩꯕ ꯑꯁ ꯃꯥꯏ ꯄꯥꯛꯄꯤ ꯄꯥꯛꯆꯩ ꯊꯃꯣꯏ ꯁꯦꯡꯅ ꯅꯅꯥꯎꯅ ꯌꯥꯝꯅ ꯈꯨꯠꯇ ꯂꯩꯈꯨꯠꯇ ꯁꯤꯟꯅꯖꯒꯦ ꯂꯩꯒꯗꯕꯁꯤꯡꯒꯤ ꯑꯋꯥꯕꯁꯤꯗꯤ ꯃꯈꯣꯏ ꯏꯀꯥꯏꯕꯒꯤ ꯑꯋꯥꯕꯗꯨꯅꯤ ꯑꯗꯨ ꯑꯁꯣꯛꯄꯁꯤꯡꯁꯤꯒꯤ ꯌꯥꯝ ꯐꯖꯅ ꯊꯤꯅ ꯁꯣꯛꯄꯁꯤꯡꯁꯤꯒꯤ ꯑꯋꯥꯕꯁꯤꯡꯅ ꯄꯩꯁꯥꯒꯤ ꯑꯋꯥꯕ ꯑꯃꯈꯛ ꯂꯥꯛꯏ ꯑꯗꯨ ꯑꯩ ꯃꯁꯤꯗ ꯍꯥꯟꯅ ꯇꯧꯔꯕ ꯃꯇꯨꯡ ꯑꯗꯨ ꯀꯩꯅꯣꯅꯤ ꯑꯅꯤꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯨꯅ ꯑꯗꯨꯝ ꯂꯥꯛꯆꯒꯦꯅ ꯈꯜꯂꯤ ꯑꯊꯤꯡꯕ ꯄꯦꯂꯦꯠ ꯒꯟꯁꯦ ꯁꯤꯖꯤꯟꯅꯕꯗ ꯀꯥꯁꯃꯤꯔꯗ ꯁꯤꯖꯤꯟꯅꯕ 2010-11 ꯑꯗꯨꯋꯥꯏꯗ ꯁꯤꯖꯤꯟꯅꯕꯗꯤ ꯀꯥꯁꯃꯤꯔꯒꯤ ꯏꯁꯨꯒ ꯃꯅꯤꯄꯨꯔꯒꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯈꯦꯠꯅꯩ ꯀꯥꯁꯃꯤꯔꯁꯤ ꯏꯟꯗꯤꯌꯥꯗꯒꯤ ꯂꯧꯊꯣꯛꯑꯒ ꯄꯥꯀꯤꯁꯇꯥꯟꯗ ꯇꯤꯟꯈꯤꯒꯦ ꯍꯥꯏꯕ ꯏꯁꯨꯗ ꯁꯤꯖꯤꯟꯅꯕꯅꯦꯕ ꯑꯩꯈꯣꯏꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯤꯖꯥ ꯑꯅꯤꯈꯛ ꯁꯤꯈꯤꯕꯗꯣ ꯃꯈꯣꯏꯒꯤ ꯖꯁꯇꯤꯁ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯨꯊꯣꯛꯑꯣ ꯍꯥꯏꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯃꯔꯥ ꯂꯩꯖꯗꯕ ꯁꯥꯇ꯭ꯔꯅꯤ ꯃꯍꯩꯔꯣꯏꯅꯤ ꯈꯪꯅ ꯈꯪꯅ ꯅꯝꯃꯒ ꯀꯥꯞꯄ ꯑꯃꯅ ꯃꯀꯣꯛꯇ ꯀꯥꯞꯄ ꯌꯥꯝ ꯐꯖꯅ ꯍꯥꯏꯗꯤ ꯊꯃꯣꯏ ꯄꯦꯟꯗꯕ ꯁꯣꯛꯈꯤꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯤꯕ ꯐꯠꯇꯦ ꯁꯔꯀꯥꯔꯅ ꯄꯥꯡꯕꯤꯒꯅꯦꯅ ꯁꯥꯔꯤꯕ ꯂꯦꯝꯅ ꯃꯈꯣꯏꯅ ꯄꯥꯡꯕ ꯉꯥꯏꯔꯤꯀꯥꯟꯗ ꯁꯤꯕꯅ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯣ ꯄꯥꯡꯕꯤꯌꯨꯁꯤꯅꯤ ꯑꯩ ꯍꯥꯏꯖꯩꯅꯦ ꯁꯔꯀꯥꯔꯗꯗꯤ ꯀꯩꯁꯨ ꯂꯩꯕ ꯄꯩꯁꯥ ꯅꯠꯇꯦꯗꯅꯀꯣ ꯄꯥꯡꯕꯤꯌꯨ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅꯁꯨ ꯍꯧꯖꯤꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯅꯠꯇ꯭ꯔꯒ ꯈꯕꯔꯗ ꯇꯤꯚꯤꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯡꯁꯦ ꯃꯁꯤ ꯃꯁꯥꯒꯤ ꯃꯔꯅꯥꯏ ꯑꯣꯏꯅ ꯁꯣꯛꯈꯤꯕ ꯅꯠꯇꯦ ꯂꯩꯕꯥꯛꯁꯤꯒꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯁꯣꯛꯈꯤꯕꯁꯤꯡꯅꯤ ꯃꯗꯨꯗ ꯄꯥꯡꯕꯗ ꯃꯄꯨꯅꯁꯨ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯊꯛꯇ ꯕꯣꯔ ꯄꯤꯒꯅꯤ ꯊꯧꯖꯥꯟ ꯄꯤꯕꯤꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯌꯦꯡꯕꯗ ꯎꯕ ꯉꯝꯗꯕ ꯇꯥꯕ ꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯁꯔꯀꯥꯔꯅꯁꯨ ꯃꯅꯨꯡꯗ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯌꯥꯝ ꯈꯪꯅ ꯃꯁꯤꯗꯤ ꯑꯆꯪꯕ ꯄꯩꯁꯥꯗꯣ ꯍꯥꯏꯗꯤ CSOꯁꯤꯡ ꯑꯩꯈꯣꯏ ꯉꯝꯖꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯉꯝꯖꯕ ꯊꯃꯣꯏꯗ ꯇꯧꯔꯤ ꯑꯗꯨꯅ ꯁꯦꯀꯦꯟꯗꯔꯤ ꯑꯣꯏꯔꯒ ꯃꯄꯨꯡ ꯑꯣꯏꯕ ꯄꯣꯠꯇꯤ ꯂꯩꯉꯥꯛ ꯑꯁꯤ ꯇꯧꯍꯟꯅꯤꯡꯉꯦꯕ ꯍꯥꯏꯗꯤ ꯇꯧꯍꯟꯅꯤꯡꯉꯤ